Andro Kendrugi Manung Channa Laiba Ucholdagi Laisram Roman Kauba Mioi Amabu Ngarang Andro Police Station gi combined team amana fana naba hotnarambabu Yaningde Fongdoktuna ngasi All Andro Kendra Mairapai BN All Clubs Association asinduna Ucholda Miyamgi Pendaba Wakat Mifam Chathakre. Manipur the Police Commando na Khun Ngakpa Phaba Yaningde Police Commando sing Maitai the Thona Utkanu Haina Thaba Banner Makada Chathakiba Wakat Mifam Aduda Andro Kendrugi Manungda Lairiba Khul Sing Kaitel Manbi Nongbram Pitra Nungai Pokpi Top Laimanai Poirei Khongzil Angtha Huikap Uchol Amadi Androgi Ima Ibel Kayana Sarukia Duna flush out the cookie terrorists from Manipur Kanglup Naiba Wayal Chathaba Yaroi Jannarakli Basing Atubada Kundalaita Hanlu Haina Thaba placard Kayasu Sizinaki. Loinana Handak Marak Police Amadi Central Force Singna Khun Pasing Fanaba Kayarak Hotnarak Babu Pendabawafam Kaya Fongdok Naki. Uchol Khungi Maira Paibi H. Ratan Kumari Amadi Huikap Ki Maira Paibi Gi President L. Monikana Fongdorak Pada Laisram Romanasi Nupi Angang Lairaba Chamjana Hingba Mioi Amani Ngarang Ayupung Taramathoy Makhairam Tarak Pada Civil Dress Setuna Lakpa Mioi Anina Roman Giyumda Changlak Roman Libra Laitabra Haina Hanglam Laba Matungda Security Force Singaduna Changlaktuna Roman Bunam Fuda Fanana Bahotnarambani Mamang the Andro the Lairiba Army Andro Police Station Gi OC Amadi Kungining Tawyao na Punna Faminaduna Aron Atup Tauraga Kunnasi Dagi Mifami Pun Tauba Yaroi Haina Yana Kibalay Adumak Pungarang Kunja Singamata Kanghan Bataudana Kunja Amabulon na Fanana Bahotnaramba Asi Yamna Laibak Tibani Matungda Asi Gumatawong Asi Amukhana Chathahaningde Hainasu Mahakna Fongdokki Masing asimak Ecoina Masida, Panzari Wakat Mipamasi Manipur Giakoi Oiriba, Irang Sigi Maramda Ni Manipur Kukiga, Irang Tona Rivasi, Suki Matikuire, Adubu, Lady Bakogi State Posting in Ngakpa Magdana Makoina Kanud, Moria de Zaluba, Chuzampu the Zaluba Matam the Dimakoi, Ekogi, Nupi Kaya, Amama Jet Mangan, Tiamcinarak Matam Damakoi, Karimata Wangam Kide, Adubu, Hojikida Adugi. Phaba madu uba matamda mama oibi kaya akhoi je chola adra akhoi gi isa sing chola adra khalakpadege koi akhoi bu kanbiu haiduna lawba matamda yum da tumdana laiba chujan nomjadanu laiba akhoi isa sing je thoktuna akhoi bu ngakpire makhoi gi angamba puthokuna makhoina karai da kari chhoi dage akhoi gi ima sing amadi isa sing je haiduna ngasi ngakpira ba hare ga moina guarantee award pamdana khona riba do makhoina chingda chatle hare ga kuki amatang akhoi gi inak pubiro ima iben mayam sing chi mamangda Pubire Harega Madugi Pubira Pagido Aquina Guarantee Awatu dagi Henba Makoida Sanagi loop on Aquino Upige Hadunangasi Naiduna lady Habse Makoida Aquina Hining Aduga Nasi Manipur the PR Zanare Haduna Aquina Iben Kudimagna Pichibi Atopa Mapamda Zalaiba Zalai Nadaba PR Mayamama Manipur the Zalai Ragaju Manipur the Lady Ima Kudimar Kanket Machi Languna Madu Mayok and Magidamaka same Taduna lady Habse Pichibi Puna Magna Tazasanu Aduga State Post na Makoina Makoya Akanba Aring but Singduna Karisu Namaroi daba Makuta Kulaju Pajadraba Ekoi Tabak Susan no Dadano Laiba Akogi Isasing Bamu Paba Lakpani Habese Ekona Yazani de Haiduna Hogi Ogi Wakat Mi Pamase Hamseven Koi Uchon Hive Picker Bokungang today that we now ma Maranges my dog than a way Akoi Andro Kendagi Police SPS Di laga mo civil da la emi civil da moy ani laga hana sang aga kaunian masa hangin mo kaunian masa di PE hana masa nupi na hai badegi adudi kaunian masa di PE banina akhoi chatlage na hairaga mo thokharga gate phaba wang landing ida mo police ki gari amla la gypsy ma thaujalaga round toksalaga akhoi angang jita mana romen tamen lebra hangam badagi angang jina khangdabani namadi chamchamna babati saksari hai badagi mois ma taw na police guy thojal ho ubadagi nang sakchar badagi ma je hogalaga makut ham to ga thokpane ba thokpadu da nang chembe yaroi ka nan nongmei kanoga singdana loptingdana khotana tawraga ma je tawi law na chembe yaro kholoen hai badagi mana Akogi Angang Masin to send them. Send the Huje Hyben Page in the Sanga man, Pontel Paraga, Ching in the Cotton Tower, the Gakoi Mayantin. Kang seeking a bit my be Mayantin to go to air, go to Ogakoi, Holy Bakoi. It's a piecing a man Gatoroga, Yam Changana.
ꯑꯉꯥꯡꯁꯦ ꯀꯜꯍꯧꯕꯅꯦ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯀꯥꯟꯗ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯕꯗꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝꯅ ꯄꯦꯟꯗꯦ ꯅꯨꯡꯉꯥꯏꯇꯦ ꯅꯪꯗꯤ ꯅꯝꯕ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯇꯥꯔꯗꯤ ꯑꯗꯨꯒ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯤꯗꯨꯃ ꯐꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯩꯒꯨꯝꯕ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯅꯈꯤꯕ ꯂꯩ ꯑꯟꯗ꯭ꯔꯣꯒꯤ ꯄꯅꯝ ꯅꯤꯡꯊꯧ ꯒꯥꯔꯗꯦꯟꯗ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯃꯦꯖꯔ ꯌꯥꯎꯅ ꯑꯗꯨꯒ ꯆꯤꯡꯈꯣꯡꯒꯤ ꯍꯧꯖꯤꯛꯀꯤ ꯄꯨꯂꯤꯁꯀꯤ OC ꯌꯥꯎꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯈꯨꯟꯖꯥꯁꯤꯡ ꯈꯨꯜꯂꯛꯇ ꯆꯪꯉꯒ ꯃꯣꯏ ꯃꯤꯄꯥꯟ ꯇꯧꯕꯁꯤ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯗꯅ ꯍꯥꯟꯅ ꯂꯦꯞꯅꯈꯤꯕꯁꯨ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯗꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯒ ꯐꯥꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯄꯦꯟꯗꯦ ꯃꯇꯨꯡꯗꯗꯤ ꯁꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯃꯤꯡ ꯀꯩ ꯔꯇꯟ ꯀꯨꯃꯥꯔꯤ ꯀꯧꯖꯩ ꯌꯨꯝꯅꯥꯛꯇꯤ ꯍꯩꯀ꯭ꯔꯨꯖꯝ ꯂꯩꯀꯥꯏꯒꯤ ꯃꯤꯅꯤꯀꯣ ꯃꯥꯅꯦ